Mamalon da lairik tambana angang singda hena logsing leihenba ngammi tongan ba subject humbudra rongi lairik sing Manipur University gi Publication and Documentation Cell na isagi londa handok na hotnari haina Manipur University gi Vice Chancellor Professor and Lokendrana Pangthokkhre ngasi International Mother's Language Day English ngani kunga mangaga mari leinana Manipur University na sinduna Manipuri Department gi Conference Hall da pangthokhiba International Mother Language Day and Symposium on Manipur Folklore and Environmentalism gi thauram ga mari leinana Professor and Lokendrana makataraduna National Education Policy NEP 2020 semduna Regional Language sing chawkhatnana bagidamak Mamalon da lairik tamnana ba policy asida yauri matam sangna chahi chanirom asi English medium da lairik tamduna lakpa maramna tamliba lairik adugi wahanthok ningthina khangba ngamdana lairakli Loan asi yariba makai yamna tamsinba mathautai loan yamna khangba miyoi aduna adumak wakhal loksing leiba hengani haiki Tauramaduda MU gi Dean School of Humanities ki Professor and Pramodini Hanegi Vice Chancellor in Charge Professor S Sanatomba Hanegi Dean School of Humanities ki Professor and Arun Amadi Manipur Department gi Head Professor L Bridget na akhanaba mitung oina sarukyaki Translation jisu yang lu bawa apa orang, sem apa orang itu. Translation jitu dah hari ini mahal bilang orang jadi translation jitu yang lu bawa apa orang. Agar itu ada hari itu yang kan bawa pergi sapu apa orang itu apa itu. Essentially, alu kan mana mana center dah leba language macam sih terminology sana ba, terminology same mana ba. Ministry of Education Department nama lain agar pergi Dr. Binodani, Assistant Director ini mana baga Manipuri gi wahai wata sih same mana bagi terminology sih science ki literature ki commerce ki kari adu asyik kan sambil